मसा मसा यानब खक नतना इमुंग अनीसो अमत ओइना मानरबदा यूएन अमदी पिबारेल अनीगी लुहोंबगी मतम लेपख्रे। इमुंग अनिमक थाक मानना लेजबनी अमने हेली अमना वाली हाइबगी मरे लेनदे थाक मानब मसल पुंजबनी लेकाई मी अमतना मसिमदी फै मसिमदी फत्ते हाइबा वहाइदो हाइनब तादे मिरो लेजब इमुंग नते पिबारेलगी मरुमपांग खरा कौदना युमदो मसंग मचु थोकना सिमजिनब होने अनौब युम अमा थांगै सेंगना साबगी मतम फंगब नते पांगना सानबा याना यानब दुम सिलिबा हाइदुनी लुहोंग बसिदबु लोइरदि हाइदना ममा सखिसु पंवाय वाजरबनी मसादो इकन कंखत्रिबा मरमना मयामना तौनरिबा थबक असिदा मतेंग हेक तौबु सुंगमदा पिबारेल मासो मथ्वाइदि याम नुंगाइजद्रबनी नुपा मयुमदा तौरिबा सुगुम यूएन सनामागी मयुमसो इरांग लांगे नुमित खुदिंगी मी तिनबा लेपते खंगना चानबा मियो क्या अमसो तोइना दुमक लाई इसे सकपि हाइबदो ओइरुबना खंगना चानबा आर्टिस्ट खरसो अवादा पयेंग सिनबिबा दुम लाक्लिबनी मवा नुपा ओइरिबा थोइबसो पाखंग मचा हाइबदो ओइरबनिना ममानबा खरा कौदुना इबुंगी थबा इंखांगदा मानसु याम चावना मतेंग पांगली कदोमनगी फौजलकपनो खंगदे इथादे थाजदना यूएन सनामागी सुमांगदा इरिक्तो चपलेबलरे इमुंगी मी अमा कौगे हाइना खलकपगा ममा मेमचादो थोलकपना हानख्रे हाइमा इरिक नंग लाखलिदना लाकनी हाइबगी पाउस अमता पिरक्ते इमुंगदा कोक चंगलकपा याद्रो इमा यूएन बु लेखिब्रो लेये कारो कारो इमुंगदा चंगसी मेमचाना मांग थादुना इरिकपो इमुंगदा पुसलई इरिक सिदा फमलमु अइने इबेम कौथोरके होइमा इरिकतो सोफातुदा फमौरे अदुगा मेमचाना थंगनबा कादोमदो चंगसिनख्रे मिकौ खरगी मतुंग मुरुम हेप सोनबा मखै यूएनसु कादोमदा लाई कना होइजानो इमाना मी मला खौरे हाइसिबो अइने यूएनदो थोंजन मपानदा चपलेपी इरिगोइदुना लेरंबसिदा करिगुम्बा इहुल अमदि फावरी यूएनदा मुना येंगदुना इरिक्ति अदुमक तपना उदबसु कुइरे हाइदना सुमलाकपनिदा ओ सिदैदि पाक्सुनाबा फंगनरोय खरखरसु कोइरकपा काइदेदा लुहोंबा कुइद्र मालेको कुइद्रि आई संगम सेमलके यारनी सेमुरनो कईगुम्बा मा पिरंगे हाइदना चंगलकपनी कई पिबिदोइनो थबक याम चिनब्रो nghaktang famudana यूएनदो इकाय खरा माले इतप तमना चंगसिनदुना मासो सोफादुदा फमी मरुप अमनि खंजदुना इरिक्ति इचम चमजबा मतौ धाइरे लुहोंगमदाइगिरा खंगदे याम फजथोमी थीबनिदा याम पिबारेलदी मराइबग याम फै कईगिनो थमोय सिंगनि नुपी अमा फंगजबगी अफबा नुपीसे हुजिक्ति यामना तांगलबनी आइगिसु लाइबक फबा मदि ओइजरिबनी थमोय सिंगम हाकपु आइगी ओइना फंगजबा नखोइनि याम चानैदा करी करी अवादबा लेरिगे ऐसो अवादपम तंगदे नंगी नतेंग तौजगेदना नंगी मतेंगसे यामले हंदक मपोक्ता खकनतना मथंगी मपोक्तसु सिंगबा ngamgani थाजदे यूएन तसिंगना मथंगी मपोक हाइबदुना बुलेरमलबदी नंगै अमुगना थेंगनकिसि मपोक सिगुमना अचिप मरुप अमा ओइमिनकिसि ऐ नंगी लुहोंबा यावबा ngamloidori कईगे अखोय मामदो मसा याम कना ngamdri अदुनै चटपदार ऐ यावदि याम यावनिंगबनी ऐनदी करी हाइबा ngamluni नंगना हाइबदो अदुम ताबा ताबनी अनाबा आइसिसु तंबा ngamdabaniना अयावबा ngamnabadi kana honagi nangna yamba pibareldo kundokpudo madu yengdi yam yengsaningbani इरिक मागे मचिंदगी चमचमना हाइदोरक वहाई बोइरबसु यूएन मानदे अदुकी मतिक वहाइदो आर्थ लैना लौसली नुंगाइदबसु फावी नुंगसिबसु फावी मागे मतौदा मखुता पाइदुना लाक्लिबा पॉलिथिनदो यूएन सना मंगोंदा पिरे सी लौसलो नंगी खुदोलने कहिनुसिबो अचंबा पोनीदा लुहोंबगी हेक नुंगानबदा
ꯑꯩꯅ ꯄꯤꯔꯤꯕ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯁꯨꯠꯁꯦ ꯃꯁꯤꯂꯒ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯂꯨ ꯏꯃꯥꯅ ꯈꯟꯕ ꯃꯆꯨꯅꯤ ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯨꯖꯤ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯄꯤꯔꯛꯂꯕ ꯀꯧꯕꯅꯤꯅ ꯏꯔꯤꯛꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜꯗꯣ ꯌꯨꯍꯦꯟ ꯁꯅꯥꯃꯥꯅꯁꯨ ꯂꯧꯁꯤꯜꯂꯤ ꯄꯣꯂꯤꯊꯤꯟ ꯑꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯅꯤꯁꯨ ꯌꯥꯎꯕ ꯎꯏ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯃꯃꯜ ꯂꯩꯕꯗꯤ ꯅꯪꯕꯨꯁꯨ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯃꯃꯜ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯦꯗ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯆꯥꯔꯅꯤꯗ ꯌꯦꯡꯉꯨꯗꯅ ꯏꯔꯤꯛꯀꯤ ꯅꯤꯡꯉꯥꯏ ꯑꯁꯤꯗ ꯌꯨꯍꯦꯟ ꯁꯅꯥꯃꯥꯅꯁꯨ ꯑꯊꯤꯡꯕ ꯊꯝꯂꯨꯗ꯭ꯔꯤ ꯈꯨꯖꯤꯗꯣ ꯇꯞꯅ ꯁꯤꯖꯤꯜꯂꯤ ꯃꯇꯧꯗꯨ ꯎꯔꯒ ꯏꯔꯤꯛꯇꯣ ꯍꯔꯥꯎꯖꯩ ꯌꯥꯝꯅ ꯐꯖꯩ ꯅꯪꯒꯤ ꯈꯨꯗꯥꯡꯗ ꯈꯨꯖꯤꯗꯨꯅ ꯇꯥꯡꯖꯐꯝ ꯑꯣꯏꯈ꯭ꯔꯦ ꯌꯨꯍꯦꯟꯗꯣ ꯋꯥ ꯉꯥꯡꯗꯦ ꯃꯥ ꯍꯥꯏꯕꯝ ꯑꯃꯁꯨ ꯈꯪꯖꯗꯦ ꯏꯔꯤꯛꯇ ꯌꯦꯡꯂꯨꯕꯁꯨ ꯉꯝꯗ ꯈꯨꯖꯤ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯔꯤ ꯀꯨꯏꯅ ꯁꯥꯡꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯗꯣ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ ꯏꯔꯤꯛꯇꯣ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯌꯨꯍꯦꯟ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯗꯣꯏꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯒ ꯏꯔꯤꯛꯇꯣ ꯊꯨꯅ ꯍꯧꯒꯠꯂꯤ ꯏꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯨꯍꯦꯟ ꯁꯅꯥꯃꯥꯁꯨ ꯄꯨꯛ ꯍꯧꯒꯠꯂꯤ ꯏꯔꯤꯛ ꯑꯩ ꯁꯤꯟꯊꯥꯕꯨ ꯀꯧꯒꯦ ꯌꯥꯔꯅꯤꯗ ꯀꯨꯏꯔꯣꯏ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯤꯒꯦ ꯌꯥꯔꯅꯤ ꯑꯩ ꯀꯣꯟꯅ ꯊꯦꯡꯅꯔꯒꯦ ꯌꯨꯍꯦꯟꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯍꯥꯏꯕꯗ ꯇꯥꯈꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯏꯔꯤꯛ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯨꯜ ꯑꯁꯤꯃꯛ ꯌꯨꯍꯦꯟ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯇꯥꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯏꯔꯤꯛꯇꯣ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯅꯪ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯂꯨꯍꯣꯡꯐꯝꯗ ꯊꯦꯡꯅꯕꯗꯣ ꯅꯪꯒꯤ ꯐꯤꯗꯥ ꯑꯩꯒꯤ ꯒꯥꯔꯤ ꯄꯟꯈꯤꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯕు ꯆꯤꯡꯂꯒ ꯄꯨꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯣ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯂꯥꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯂꯦ ꯐꯔꯦ ꯌꯨꯍꯦꯟ ꯑꯩ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯥꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯆꯠꯈꯤꯕ ꯊꯣꯏꯕꯁꯨ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯑꯀꯣꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯏꯔꯤꯛꯇ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯏꯌꯥꯝꯕ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯏꯟꯚꯥꯏꯇꯦꯁꯟ ꯆꯠꯄ ꯍꯧꯔꯕꯅꯤꯅ ꯏꯌꯥꯝꯕꯒꯤ ꯁꯔꯨꯛꯁꯨ ꯄꯥꯏꯕꯤꯈ꯭ꯔꯣ ꯊꯣꯏꯕꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯌꯨꯍꯦꯟ ꯑꯃꯨꯛ ꯊꯨꯅ ꯊꯣꯏꯕ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯕꯨ ꯕꯥꯔꯇꯣꯟ ꯇꯧꯁꯤꯟꯕ ꯍꯧꯅꯕ꯭ꯔꯣ ꯌꯨꯍꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯏꯔꯤꯛꯇꯣ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯤ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯄꯨꯈ꯭ꯔꯒꯦ ꯏꯌꯥꯝꯕ ꯃꯤꯡꯗꯤ ꯏꯗ꯭ꯔꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯅ ꯄꯤꯔꯛꯂꯤꯕ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯠꯇꯣ ꯏꯔꯤꯛꯁꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯀꯣꯕꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯌꯨꯍꯦꯟ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯒꯤ ꯃꯤꯡꯁꯨ ꯌꯥꯝ ꯆꯥꯎꯅ ꯊꯥꯔꯤ ꯏꯔꯤꯛꯇꯣ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯂꯩꯇꯦ ꯌꯨꯍꯦꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯝꯇ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ꯭ꯔꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯒꯨꯝ ꯌꯨꯍꯦꯟꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ ꯊꯣꯡꯒꯥꯜꯔꯣꯝꯗ ꯊꯣꯛꯈꯤꯕ ꯏꯔꯤꯛꯇꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯣꯏꯕꯅꯁꯨ ꯍꯪꯉꯤ ꯏꯆꯦ ꯏꯌꯥꯝꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯎꯔꯤꯕ ꯃꯇꯧꯁꯤꯗ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯏꯁ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯏꯌꯥꯝꯕꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯃꯥꯅ ꯀꯩꯝꯇ ꯈꯟꯗ꯭ꯔꯒꯕꯨ ꯏꯆꯦꯒꯤ ꯃꯇꯦꯡ ꯇꯧꯈꯤꯗ꯭ꯔꯣ ꯌꯥꯔꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯈ꯭ꯔꯣ ꯏꯆꯦ ꯅꯪ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯒꯤ ꯄꯥꯄꯨꯖꯁꯅꯤ ꯍꯦ ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯒꯅꯨ ꯍꯩꯄꯥꯗꯨ ꯌꯥꯝ ꯁꯥꯏ ꯀꯩꯒꯤꯅꯣ ꯁꯨꯝ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯗ ꯇꯥꯅꯤꯡꯗ ꯇꯣꯛꯆꯧ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯆꯨꯝꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯔꯝꯅ ꯌꯨꯍꯦꯟꯗ ꯊꯣꯏꯅ ꯃꯔꯩ ꯇꯧꯔꯨꯕ ꯉꯝꯗꯦ ꯑꯉꯥꯡꯒ ꯃꯥꯟꯅꯔꯒ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯣꯏꯔꯩꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ ꯅꯨꯄꯥ ꯂꯩꯖꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯋꯥꯠꯄꯁꯤ ꯃꯥꯅ ꯃꯦꯟꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯕꯅꯤ ꯂꯥꯛꯀꯅꯨ ꯍꯥꯏꯔꯒꯅ ꯍꯦꯜꯂꯤ ꯄꯣꯏꯔꯩ ꯃꯥꯅ ꯂꯥꯛꯄꯗꯤ ꯈꯔ ꯉꯥꯡꯆꯩꯔꯒꯅ ꯍꯦꯜꯂꯤ ꯄꯣꯏꯔꯩ ꯃꯥꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕ ꯍꯥꯏꯅꯕ ꯉꯝꯗ꯭ꯔꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯤ ꯄꯣꯏꯔꯩꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯃꯥ ꯍꯥꯟꯅ ꯀꯌꯥ ꯃꯥꯟꯅꯗ꯭ꯔꯦ ꯃꯅꯦ ꯊꯕꯥꯅ ꯑꯇꯣꯞꯄ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯁꯦꯕꯥ ꯁꯤꯕꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯄꯣꯏꯔꯩ ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯕ ꯍꯧꯔꯛꯂꯕꯅꯤ ꯀꯟꯒꯦ ꯌꯧꯅ ꯀꯟꯈ꯭ꯔꯕ ꯑꯅꯝꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯇꯧꯔꯨꯅꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯣꯏꯖꯤꯡꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯈꯤꯗ꯭ꯔꯤ ꯄꯣꯏꯔꯩꯅ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯕꯗ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯏꯅ ꯌꯦꯠꯂꯨꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯃꯅꯦ ꯊꯕꯥꯅ ꯑꯇꯣꯞꯄ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯣꯏꯔꯩꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏ
ꯑꯁꯦꯡꯕ ꯐꯤ ꯑꯃ ꯂꯧꯔꯒ ꯏꯁꯤꯡ ꯂꯨꯞꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯊꯝꯕꯤꯔꯛꯏ꯫ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯂꯣꯏꯖꯤꯡꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯦ? ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯨꯡꯅꯤ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯟꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒ ꯌꯥꯅꯕ ꯂꯩꯈ꯭ꯔꯗꯨꯗꯤ꯫ ꯋꯥꯍꯩꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯕ ꯌꯥꯔꯗ꯭ꯔꯥ? ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦꯗꯅ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯊꯤꯒꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯣ, ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯩ ꯉꯁꯤꯗ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯪꯁꯦ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯃꯗꯨ ꯀꯣꯟꯅꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯥꯕꯁꯦ ꯑꯃꯨꯛꯇꯪ ꯐꯍꯟꯈꯤꯁꯤ꯫ ꯂꯣꯏꯖꯤꯡꯗꯣ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯃꯌꯥ ꯀꯥꯈꯠꯄꯅꯤ, ꯑꯗꯨꯕꯨ ꯃꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯊꯣꯡꯖꯤꯟ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯗꯌꯥꯏ꯫ ꯄꯣꯏꯔꯩꯁꯨ ꯑꯉꯛꯄ ꯐꯝꯅ ꯔꯨꯝꯒꯤ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯏꯋꯥꯡ ꯍꯦꯛ ꯋꯥꯡꯅ ꯌꯥꯏꯇ ꯃꯃꯥꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯤꯗ ꯄꯣꯏꯔꯩꯗꯨ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ, ꯐꯝꯂꯤꯕꯗꯨꯁꯨ ꯃꯆꯤ ꯂꯤꯡꯉꯤ꯫ ꯄꯣꯏꯔꯩ ꯈꯛ ꯅꯠꯇꯅ ꯂꯣꯏꯖꯤꯡꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯪꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯗꯦ, ꯍꯔꯥꯎꯕꯒꯤ ꯃꯃꯤꯁꯨ ꯅꯠꯇꯦ꯫ ꯌꯥꯏꯇꯝꯕ ꯏꯔꯦꯝ ꯂꯦꯝꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯄꯣꯏꯔꯩꯗꯣ ꯃꯇꯥꯎꯕꯨ ꯀꯧꯕ ꯉꯝꯗꯦ, ꯃꯔꯥ ꯂꯩꯔꯕ ꯃꯒꯨꯝ ꯃꯥ ꯇꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯌꯥꯏꯇꯝꯕ ꯃꯑꯣꯡ ꯍꯥꯖꯗꯅ ꯂꯣꯏꯖꯤꯡꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯍꯔꯥꯎꯕꯒ ꯀꯩꯒ ꯂꯣꯏꯖꯤꯡꯗꯣ ꯃꯁꯥ ꯄꯨꯝꯕ ꯏꯄꯪ ꯄꯪꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯖꯕ ꯃꯇꯧꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯇꯝꯕ ꯂꯣꯏꯖꯤꯡꯗꯣ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯥꯕ ꯌꯥꯗꯦ, ꯊꯨꯅ ꯐꯔꯣꯀꯣ, ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯅꯥꯅꯤ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯇꯤ ꯐꯔꯗꯧꯅꯤ꯫ ꯃꯪꯂꯥꯟꯒꯨꯝꯕ ꯊꯧꯗꯣꯛꯅꯤ, ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯣꯏꯖꯤꯡꯃꯥꯅ ꯅꯣꯡꯃꯇ ꯈꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯣꯏꯖꯤꯡꯗꯣ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯗꯦ, ꯃꯁꯤꯕꯨ ꯃꯪꯂꯥꯟ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯗꯦ, ꯑꯗꯨꯗꯤ ꯗꯦꯅ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯉꯥꯛꯄꯤꯔꯕ꯭ꯔꯥ? ꯀꯞꯀꯅꯨ, ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇꯦ, ꯂꯥꯜꯂꯤꯕ ꯗꯦꯅꯤ, ꯃꯇꯤꯛ ꯆꯥꯗꯕꯁꯨ ꯑꯩꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯨꯗꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕꯈꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯍꯧꯔꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯕ? ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯁꯨ ꯄꯟꯊꯨꯡꯐꯝ ꯂꯩꯗꯅ ꯀꯉꯥꯎꯅꯅ ꯂꯦꯜꯂꯦꯗꯅ꯫ ꯗꯌꯥꯒꯤ ꯁꯦꯡꯂꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕꯅꯤ, ꯑꯩꯗꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤꯅꯤ, ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯉꯥꯏꯈꯣ, ꯅꯁꯥꯅ ꯅꯁꯥꯗ ꯅꯔꯥꯜ ꯁꯤꯖꯒꯅꯨ, ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇꯦ, ꯃꯁꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯗꯦ, ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯂꯣꯏꯖꯤꯡꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ, ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯔꯥꯡꯄꯣ ꯌꯥꯏꯇ ꯃꯃꯥꯅꯁꯨ ꯈꯖꯤꯛ ꯇꯩꯊꯣꯛꯄꯤꯔꯒ, ꯑꯩꯒ ꯍꯦꯛ ꯂꯩꯃꯤꯟꯅꯗꯅ ꯅꯪꯁꯨ ꯋꯥꯔꯦꯀꯣ? ꯋꯥꯗꯦ, ꯑꯩꯗꯤ ꯋꯥꯗꯦ, ꯅꯦꯍꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯗꯣ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕꯅꯤ, ꯑꯩꯗꯤ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯕꯤꯅꯤ꯫ ꯂꯣꯏꯖꯤꯡ, ꯅꯪ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯒꯤ ꯁꯦꯡꯂꯕ ꯃꯔꯤꯁꯦ ꯑꯩ ꯃꯥꯡꯍꯟꯕ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯗꯦ, ꯉꯁꯤꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯏ, ꯑꯩꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯅ ꯈꯪꯂꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯌꯦꯡꯂꯝꯒꯅꯤ, ꯑꯩꯕꯨ ꯀꯔꯤꯅꯤ ꯑꯩꯅ ꯈꯜꯂꯝꯒꯅꯤ? ꯌꯦꯡꯉꯨ ꯂꯣꯏꯖꯤꯡ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯇꯒꯤꯗꯤ ꯇꯣꯞ ꯇꯣꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯅꯪ ꯑꯩꯁꯦ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯅ ꯈꯪꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯅ ꯑꯣꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯏꯅꯦꯗ ꯍꯥꯏꯖꯗꯨꯅ ꯏꯅꯦꯅ ꯑꯃꯨꯛ… ꯌꯥꯔꯦ, ꯌꯥꯔꯦ, ꯃꯗꯨ ꯍꯧꯈ꯭ꯔꯕꯅꯤ, ꯅꯤꯡꯁꯤꯡꯂꯨꯔꯅꯨ, ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯅꯨ꯫ ꯗꯌꯥꯏ, ꯗꯌꯥꯏꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯩꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ, ꯑꯩꯅ ꯗꯌꯥꯏꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯥꯛꯇ ꯁꯩꯗꯥꯡꯕꯤ ꯑꯣꯏꯅ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯗꯌꯥꯏꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯩꯗꯥꯡꯕꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯨꯡꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯕꯨ ꯀꯔꯤ ꯁꯩꯗꯥꯡꯕꯤꯅꯣ? ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯃꯤꯡꯊꯣꯜ ꯍꯣꯡꯂꯗꯕꯅꯤ꯫ ꯗꯌꯥꯏ, ꯑꯅꯤꯁꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯄꯣꯏꯔꯩꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ, ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂ ꯃꯥꯜꯂꯤ, ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯒꯤ ꯁꯣꯟꯊꯕ ꯃꯇꯧꯗꯣ ꯎꯔꯒ ꯌꯥꯏꯇ ꯃꯃꯥꯅ ꯈꯥꯝꯂꯩ꯫ ꯅꯤꯄꯥ, ꯀꯩꯗꯧꯔꯦ? ꯋꯥꯔꯤꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯕꯣ? ꯄꯣꯏꯔꯩꯗꯣ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯌꯥꯏꯇꯝꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯏ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯃꯧꯁꯦ ꯐꯖꯗ꯭ꯔꯥ?
ꯄꯣꯏꯔꯩꯗꯣ ꯍꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯂꯨꯏꯖꯤꯡꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯏꯇ ꯃꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔ ꯃꯥꯜꯂꯤ꯫ ꯈꯣꯟꯖꯦꯜꯗꯣ ꯈꯔ ꯏꯪꯊꯔꯛꯇꯨꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯏꯃꯧ ꯑꯁꯤꯗ ꯑꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯇꯝ ꯀꯌꯥ ꯀꯞꯇꯨꯅꯇ ꯂꯩꯖꯔꯕꯤ ꯏꯃꯧꯅꯤ꯫ ꯌꯦꯡꯉꯨꯅꯕ ꯅꯨꯡꯁꯤꯗ꯭ꯔꯥ? ꯌꯥꯏꯇ ꯃꯃꯥꯒꯤ ꯋꯥꯍꯩ ꯃꯥꯒꯤ ꯃꯇꯧ ꯑꯃꯅ ꯂꯨꯏꯖꯤꯡ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯨꯏꯖꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯌꯥꯏꯇꯝꯕ ꯃꯤꯂꯨ ꯑꯅꯤꯗꯣ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯃꯟ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯃꯧ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯗ ꯑꯣꯠꯈꯤꯕ, ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯆꯩꯈꯤꯕ, ꯃꯔꯥꯜ ꯀꯌꯥ ꯁꯤꯗꯨꯅ ꯑꯩꯅ ꯉꯥꯡꯅꯕ ꯍꯣꯠꯅꯈꯤꯕ꯫ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯁꯥꯅ ꯇꯧꯖꯕ ꯄꯥꯞꯀꯤ ꯃꯍꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯅꯥꯏꯇꯣꯝ ꯇꯥꯅꯗꯕ ꯍꯤꯡꯂꯤꯕꯁꯤꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗ ꯂꯩꯔꯝꯕ ꯄꯣꯏꯔꯩꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯦ, ꯅꯤꯄꯥ ꯑꯩ ꯌꯥꯝ ꯂꯥꯟꯕ ꯑꯃ ꯂꯩ꯫ ꯃꯇꯥꯎ ꯄꯣꯏꯔꯩꯒꯤ ꯋꯥꯐꯝꯗꯣ ꯍꯦꯛ ꯇꯥꯕꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯡꯗꯥ ꯇꯧꯖꯗꯨꯅ ꯌꯥꯏꯇꯝꯕꯅꯁꯨ ꯈꯨꯝꯂꯩ, ꯅꯤꯄꯥ ꯍꯤꯡꯅ ꯁꯤꯔꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯃꯨꯛ ꯍꯥꯏꯔꯅꯨ꯫ ꯃꯗꯨꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯟꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯐꯝꯗꯣ ꯄꯣꯏꯔꯩꯃꯥꯅꯁꯨ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ꯫ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯄꯣꯏꯔꯩꯅꯁꯨ ꯍꯥꯏꯔꯦ, ꯅꯤꯄꯥ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯂꯥꯟꯕ ꯑꯃꯗꯤ ꯂꯩꯔꯕꯅꯤ꯫ ꯄꯥꯡꯗꯕꯤ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯇꯣꯛꯂꯁꯤ ꯅꯨꯄꯥ, ꯏꯁꯥꯅ ꯏꯁꯥꯗ ꯏꯔꯥꯜ ꯁꯤꯖꯕꯒꯤ ꯋꯥꯐꯝꯁꯦ ꯇꯣꯛꯑꯁꯤ, ꯂꯩꯈ꯭ꯔꯁꯅꯨ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ꯫ ꯃꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯂꯨꯔꯒ ꯀꯩꯗꯧꯅꯅꯤ? ꯃꯗꯨꯅ ꯍꯦꯟꯅ ꯋꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯨꯞꯁꯤꯟꯈꯤꯕꯅ ꯐꯔꯦꯗ꯫ ꯅꯤꯄꯥ ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯌꯥꯔꯦ, ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯦ, ꯂꯣꯏꯅ ꯈꯪꯂꯒ ꯂꯥꯛꯑꯕꯅꯤ꯫ ꯑꯩ ꯏꯅꯦꯒ ꯎꯅꯔꯦ꯫ ꯌꯥꯏꯇ ꯃꯃꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯨꯏꯖꯤꯡ ꯏꯉꯛꯉꯛꯅ ꯌꯦꯡꯅꯔꯛꯏ꯫ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯌꯥꯏꯇꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ꯫ ꯁꯤ ꯌꯧꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯟꯈꯤꯗꯕꯅꯤ꯫ ꯇꯥꯏꯑꯣꯟꯅꯅ ꯉꯥꯡꯂꯤꯕ ꯌꯥꯏꯇ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯄꯣꯏꯔꯩꯅ, ꯅꯤꯄꯥ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯗꯕ꯭ꯔꯥ? ꯑꯩꯕꯨ ꯍꯪꯒꯣꯏꯗꯕ꯭ꯔꯥ? ꯃꯤꯂꯨꯗ ꯏꯍꯧꯔꯤꯕ ꯄꯤꯔꯥꯡ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯇꯝꯕ ꯊꯋꯥꯏ ꯋꯥꯖꯅ ꯃꯇꯥꯎ ꯄꯣꯏꯔꯩ ꯃꯉꯣꯟꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯤꯄꯥ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗꯗꯤ ꯏꯅꯧ ꯅꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯗ꯭ꯔꯤ꯫ ꯅꯪꯅ ꯏꯐꯝꯗ ꯍꯪꯂꯤꯕꯗꯨꯒꯨꯝ ꯑꯩꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯁꯨ ꯇꯠꯇꯅ ꯍꯪꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯏꯁꯥꯗ ꯐꯥꯎꯈꯤꯕ ꯋꯥꯍꯪ ꯑꯣꯏꯕꯅꯤꯅ ꯅꯪꯅ ꯀꯔꯝꯕ ꯏꯍꯨꯜ ꯐꯥꯎꯔꯒ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ꯫ ꯅꯤꯄꯥ ꯅꯪꯁꯨ ꯋꯥꯅꯗꯤ ꯂꯦꯜꯂꯝꯃꯤꯗꯅ꯫ ꯑꯩꯗꯤ ꯋꯥꯔꯤꯕꯁꯦ ꯑꯩ ꯈꯛꯇꯔ ꯍꯥꯏꯅ ꯈꯟꯕꯅꯤ, ꯅꯪꯁꯨ ꯋꯥꯔꯝꯂꯤꯗꯅ꯫ ꯑꯗꯨꯛ ꯑꯥꯔꯊ ꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯣ ꯂꯨꯏꯖꯤꯡ ꯃꯥꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯄꯣꯏꯔꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯁꯣꯟꯊꯅ ꯌꯥꯏꯇꯝꯕ ꯂꯨꯏꯖꯤꯡꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯥꯕ ꯊꯨꯅ ꯐꯔꯣ, ꯅꯪꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕꯗꯣ ꯑꯃꯨꯛ ꯇꯣꯛꯍꯜꯂꯣ꯫ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯈꯟꯅ ꯅꯪꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯗꯌꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯂꯥꯛꯀꯅꯤ, ꯑꯩ ꯇꯣꯏꯅ ꯂꯥꯛꯀꯅꯤ, ꯅꯪꯕꯨ ꯃꯣꯃꯣꯟ ꯅꯣꯛꯍꯟꯈꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯗꯌꯥꯏꯅ ꯏꯅꯥꯛꯇ ꯑꯁꯨꯝꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯝ ꯁꯥꯡꯇꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯁꯤꯗꯩꯅꯤꯅꯦ ꯑꯩꯒꯤ ꯏꯃꯧ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯥꯏꯕ ꯍꯧꯔꯗꯧꯅꯤ꯫ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯉꯥꯏꯖꯔꯛꯄꯒꯤ ꯃꯗꯨꯅ ꯃꯍꯩꯅꯤ ꯈꯟꯖꯔꯒ ꯉꯥꯏꯖꯃꯜ ꯐꯪꯂꯕ ꯑꯩꯍꯥꯛꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ꯫ ꯅꯪꯒꯤ ꯊꯧꯅꯥꯗꯨꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯍꯥꯛꯁꯦ ꯀꯌꯥꯗ ꯃꯌꯥꯏ ꯀꯜꯂꯤꯕꯅꯣ꯫ ꯃꯥꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯅꯣ ꯃꯥꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ꯫ ꯗꯌꯥꯏ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯂꯝꯕꯤꯗꯗꯤ ꯆꯠꯅꯕꯤꯒꯤ ꯄꯜ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯗꯌꯥꯏ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤꯃꯗꯤ ꯆꯠꯅꯕꯤꯒꯤ ꯄꯜ ꯋꯥꯡꯃ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯗꯨꯝ ꯀꯧꯖꯔꯒꯦ꯫ ꯃꯁꯤꯃꯇꯪꯗꯤ ꯗꯌꯥꯏꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ, ꯌꯥꯕꯤꯒꯗ꯭ꯔꯥ? ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯋꯥꯍꯩꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯌꯥꯏꯇꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯅꯤ, ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯖꯈꯤꯕ ꯃꯤꯀꯨꯞꯅꯤ꯫ ꯃꯥꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯂꯦꯟꯈ꯭ꯔꯕꯅꯤ, ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯕꯅꯤ, ꯃꯤꯡꯊꯣꯜ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯝꯂꯒ ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯉꯥꯛꯄꯤꯔꯕ ꯑꯁꯤꯗꯗꯤ ꯂꯨꯏꯖꯤꯡ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯟꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯈ꯭ꯔꯦ꯫
ꯃꯔꯥꯟ ꯄꯨꯝꯕ ꯀꯣꯛꯄꯤꯗꯨꯅ ꯌꯥꯏꯇ ꯃꯃꯥꯅ ꯃꯅꯥꯛꯇ ꯅꯛꯂꯛꯄ ꯃꯁꯤꯅ ꯅꯨꯄꯤ ꯃꯥꯒꯤꯗꯤ ꯑꯄꯥꯝꯕ ꯐꯪꯖꯕꯅꯤ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯦ꯫ ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯕꯁꯨ ꯑꯣꯏꯅꯤꯡꯕ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯥ ꯀꯞꯂꯣꯏꯒꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯁꯤꯟꯊꯔꯛꯈꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯉꯁꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯏꯇꯝꯕ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯤꯄꯥ, ꯄꯥꯡꯗꯕ ꯇꯧꯒꯅꯨ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯉꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯍꯩꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯅꯪ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯔꯗꯤ ꯎꯐꯨꯜꯂꯛꯀꯤ ꯂꯩꯔꯥꯡꯗꯣ ꯌꯦꯟꯗꯥꯏꯗ ꯍꯥꯞꯀꯠꯂꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯐꯥꯎꯒꯤ ꯐꯤꯕꯝꯗꯤ ꯅꯪ ꯑꯩꯒꯤꯗꯤ ꯑꯣꯏꯗ꯭ꯔꯤꯗꯅ, ꯑꯣꯏꯕ꯭ꯔꯅꯦ?